Imes PAODAM miyang tabiribasingbo ahan waqtada binitana taramno sabagaloyana kurumjari. Hauzik PAODAM asigi maroy pau thamjari. Thabak leppagi khongjang sangsaliba doctor singi mathakta Essential Services Act ki matungina action lawnaba sem sare haina Chief Minister N Birena phongdokre. Thambalnu Higher Secondary School ki accident da laikhidrabasingi imung manungda MLA RK imogi maikaidagi lupa lising yankhay gi tengbang khusinakre. Numit nini sathagadaba Young Wi-Fi Association Annual Assembly Cum Online Festival ngasidagi hudokre. Loyana Prime Minister Narendra Modi na Pradhan Mantri Kisan Samman Nidhi gi lupa crore lising 13 release tawkre. Mapungoy ba Paulo Birase Doctor Singna khongjang sangsin khibadagi miyamda thengnariba khudong chadaba kayasi kohanaba lengakna Delhi wages natraga mechanism ama puthoklaga Doctor Sing lawduna Hospital Sing Hanagum Mathau Tauba Hawalagani Amadi Khongjang Sangsiliba Doctor Singi Mathaktasu Essential Services Act ki matungina action lawnaba sem sare haina Chief Minister N Birena phongdokre. Waphamasi Assembly ki budget session ngasi 6 ni chanba numit ki Medical Health and Family Welfare ki demand khanabada Opposition MLA O Suja Kumarna Thasi tara maridagi Doctor Singa tongan ba demand nipan taladuna Hospital da mathau tauba leptaga khongjang sangsin khibana miyamna thengnariba awaba kaya sigi matangda observation da thamlakpa waphamgi matangda Chief Minister na phongdokhibani. MLA Suja Kumar thamkiba wafam aduda Chief Minister na makha taraduna Dr. Singa taliba demand asi lenga ki maikaidagi su khanaba leire hairiba demand singa sigi matangda lenga ki oiba Pibam su makoida khangan kibalere adubo lenga ki wafam sing amata tadana Essential Services ki manung chaliba sinpam masida leiriba Dr. Singna mathau tauba leptuna khongjang sangsing kibasi lenga asna su yamna haksinna lowi maram asidagi khongjang sangsiliba Dr. Singi mathakta su Essential Services Act ki matungina chapchaba action lawnaba sem saba loire amadi Dr. Singna khongjang sangsin kibasina miyamda thengnariba awaba kaya sig yenglaga lengana thuba matamda pambai ama sinaduna Delhi wages da oirabasu Dr. Sing waiduna strike na maram oiduna mathau tawduna leiriba hospital khudima mathau tawba hawalagani hariba khongthang asi paikhalakpa matamda miyamgi ana layengi khudong chadaba kaya mayok nariba asisu soidana kohanba ngamlagani haiki Dr. Mayamam levis Delhi wages da mogi formal recruitment loidingai da formal interview karge kaudingai da Delhi wages da koi cabinet decision loroka moina strike toriba mayam do hangba yanamani khangde dagi paramilitary force dagi loguni khangde dagi karai private hospital dagi loguni khangde torkana koi athubada hospital sing leiriba sing se koi hanganaba koi sek taurani aduga loinana process hogre aduga loinana essential service ni khangna tawboni na sagi government thoiba order essential service ki makhada lokot pam thoba koi legal action do lawraga Projagi koi service su waibara adagi Delhi wages ta lawbra court para torkanda koi gi health center sing su function to honna to se ge haidana honorable speaker ki khutang me anu thamjabe Chief Minister N Birena mahaki secretary ta lenga leiraba electric vehicle ani launch tawkre ngasi launch tawkraba electric vehicle asi Manipur electric mobility policy lisingani kunithoi gi makhada laikhibani ngasi gi tharamadida PDA gi chairman L Rameshwar amasung marileina ba miyoi kya su saruk yaki policy asigi matungina lisingani kuntaruk phawbada state asida electric vehicle sina bayam drabada chada kun yohonaba pandam thamli electric vehicle sina basna ising nungsi amadi akoibagi phibam taru tana thambada achowa mateng piragani hairi
Mamang sahi lisingani kunithoi ki December kunmathoi da Khopum lambi gi Longshai Part 3 Tubung Village ki manak ta thokiba laibak thiba bus ki accident adu da laikhidraba Thambalno Higher Secondary School gi oja ama warden ama amadi mahiroi taret punamioi mapan gi imung manungda Sagolban Kendra gi MLA RK Imo gi maikai dagi lupa lising yangkhai yangkhai gi mateng pangduna ngasi khusinakre Laibak thiba thakdo adu thokraba matung numi nini subada Sagolban Mandal gi office da pangthokiba awaba phongdopagi thara amada MLA RK Imona mateng pangani haina lauthokiba adu thabak oina onthokpaga loyana ngasi nungthil BJP Sagolban Mandan gi member singna Yaripok ta chatuna Yaripok top sing tha da leiba Thambalno Higher Secondary School gi campus da pangthokiba achamba tharang amada mateng singadu khusinakibani Mateng Kusinabagi Pangthokiba Samba Thoramaduda BJP Sagolban Mandal gi President Dr. S. Ruhikanta Sharma, Vice President L. Sibananda, Imphal Municipal Corporation IMC, Ward number 7 gi Corporator RK Jiten, Ward number 10 gi Corporator Salam Tiken, BJP Sagolban Mandal gi General Secretary W. Semananda, BJP Andro Mandal gi President Babu amasung Thambalno Higher Secondary School gi Principal SIS Bimol Nasingba Maroiba Myoy Kayana Saruk Yaki. Mateng piba duga marilena BJP Sagolban Mandal gi President Dr. S. Ruhikanta Sharmana haikibada matam adugi laibak thiba thaudo adu BJP Sagolban Mandal na su yamna thamoi sokna nungai khide laikhidraba sing adubu ikai khumnaba utpa awabada saruk yajaba oina Sagolban Kendra gi MLA RK Imona mateng pangani haikibagi matungina ngasi asi MLA na tharakpani mateng pangba si MLA masasu yamna yawningbani adubu assembly laikhibana MLA masa yawba ngamkhidre haiki Makuri lagi gramiyo si madula ko na namjaba kra honorable MLA Sagolban Kendra honorable MLA si haki motion ni jing makhala ayo ikraba mayam dugo ko ikai kumdawa ko provide ikai kumcharaga mun manu na ngore wa so bi ajabo ina so mun ga honorable MLA na hayi ba namba mari site gi ba wale sing yang kai lagi gramiyo si family da something kada chu pang na ba hai ma abi ko tagi ayo de ko sinabi tagi party ko karmi ko nyamna ko silaksaraga lagi sing mun na ko na si ting si pijabni Maximizing the use of library resources ki matangda hiang thangda laiba Kamakhya Pemton College ki College Central Library na sinduna nomagi ba orientation program amangasi pangthokre college ki teaching non teaching amadi mahiroi sing saruk yadna college asigi nongin seminar hall da pangthokpa tharamaduda MU ki Library Information Science ki Head Professor CS Ibohal Kamakhya Pemton College के Principal Dr. W. Nimayamadi Nailit Imphal Library Information Officer S. Rajendrana Thorom Mapu Singoina Saruk Yaki Thorom Aduga Marilena MU की Library Information Science की Head Professor CS Ibohalna Library Haibasi Mahiroi Amagi Punsida Yamna Maru Oiba Mapam Amani Mapam Masida Sang Naina Sangduna Lyric Pariba Mahiroi Amata Lemna Mangloi Adubo Haujasi Malengo na library ki ihawasi ahongba kaya di lakle maramas na lakliba ahongba kaya si library singda phanganba si yamna mathau tai haiki Young Wi-Fi Association Annual Assembly Kam Online Festival ngasidagi Churachandpur gi Wi-Fi Community Complex da hawdokre numit nini supna sathagadaba thoramasi Young Wi-Fi Association sinbani Thoramadu Outer Manipur Parliamentary Constituency ki MP Dr. Lorho S. Pozena Chief Guest Oibagloyena Manipur Government ki Assistant Chief Secretary P. Wi-Fi IS Saruk Yaki Ngasigi Thoramadu Chief Guest na YBA ki Piral Sinkatuna Haudoki Thoramadu ki Tungda YBA Complex ama Local Area Development Pandagi Sabina ba Memorandum ama MP da Pisinki You know, these are few human relationships that needs to be developed over time, and politics has a lot to do. We leave it only to the church. During the Kuki-Naga conflict, we expected only the church to come and do something. Political leaders will sit behind, maybe instigating in some ways, I do not know. But I think today it is different. Unless we come out to break all those strongholds or all those, ice, break them and then try to see whether or not we can build bridges.
Awang Sekmai Scheduled Caste Development Committee ASSCDC na Maikay Dongi Sanaroi Sing Thorak Nabagi Wakalonda Lenga ki mateng amata yauduna nauna saba sports pavilion ama sangaduna ngasi ayuk miyamda kusina kre. Committee ki President Khairak Pam Surjamani na ribbon kaltuna sports pavilion adu sangaduna miyamda kusina bagi tharamaduda committee asiki secretary Khairak Pam Ishwar Chandra, Vice President Yumlem Bam Sarat, Patriotic Writers para Manipur ki ex-president Dr. Yaskul Khairakpam, Sekmai Kendra ki ex-MLA Khairakpam Devendra, ASSCDC ki treasurer Khairakpam Anil, Assistant Secretary Singh Khairakpam Nanau Maharabam Surendrajit, Senior Member Khairakpam Bormani amadi Awang Sekmai ki Maiba Purel Yumlembam Yaimana Singhba, Saknai Raba Myoy Kya na Saruk Yaki. Sports Pavilion Sangaraduna ASSCDC President Khairakpam Sujamani na Pongdokibada ASSCDC na Awang Sekmai Maikay gi miyam gi dama paikhalakpa yaifa thaurangi sharama oina lupa lakh 9 makhairom sang na saba Sekmai Makha Lekai Sports Pavilion asi ngasi miyamda sinajare asigumba Sports Pavilion asi mamangda Awang Sekmai gi mafam marida sakre ngasi khusinariba Sports Pavilion asina manga subani makha tabadasu sanaroi sing amadi miyam gi yaifa thaurang kaya letna paikhatkigani miyamna su cooperation PBO haiki Sekmai Makha Lekai maning Sports Pavilion asi sangaduna ngasi lagi miyamda sinajare hojiki sang asigumba Sports Pavilion si manga sure ngasi gisna manga subani aduna masi chawrangna 8.5 lakh 9 makhai gumba changduna sa Boarding salariba oja kayana makhoi gi boarding da mahairoi lakna bagidamak ni haiduna exam gi probable question pigani haiduna mahairoi singda thajaba piruraga exam da hanglakliba question sing aduga piriba probable question sing aduga mapung phana sanade haibagi wathok Imphal manungda leiba boarding amada ngarang thokpaga loyana boarding adudagi mahairoi kaya ngarang senthokduna mangkhibagi wathok ama thokre wathok asigi matangda KSA gi thomi singna mangluba mahairoi sing adu khongul liba loyana ngasi mafa amada mahairoi nipu hena leirambadagi makhoi gi parents sing amadi boarding salariba authority ga apunba mifa ama pangthoklaba matungda boarding thadokna chatluraba mahairoi sing mahausagum hanagi boarding mafamda amuk hanjilhankre Class 12 thariba mahairoi singna ningthina lairik paduna exam da hanglakpa wahang khuding maki pakhum piba ngamnaba hotnabagi mahutta question phangnaba honaba oja singdagi probable question thiduna leirakpa si khwaidagi laibak thibani asigumba wakhalona si thadok piduna mahairoi singna ningthina lairik paduna exam da hanglakliba wahang khudingi pakhum piba ngamnaba hotnaminasi boarding salairiba oja singna su mahairoi singda question setter thiduna question phangnaba honaba probable question khaktamak mahairoi singda pahanba amadi quality compromise tawduna pass percentage khaktagi khanduna boarding amadi school chalaibagi thawong tawbiganu seng sagring amana sengkok ama mangthokpagi matogum oja kharana education sector asi business onthokpa mahairoi yamna laknaba honabada pass percentage wangnaba honabada mahairoi singda unfair means sinaba tambiba exam mayada akhanaba oja kauduna probable question khaktamak nainaba aduga amaromda su exam question phangba yai haibagi wakhalon ama mahairoi singda pohanbagi thawong school amadi boarding salairiba oja singna tawbiganu Asigumba oiraklibe phibam asna maram moiduna lamdamasda leiriba school sing amadi boarding sing yengsinbagi thaba KSA na paikhatpa hauragani haina KSA gi cherol amana phongdorakli Yumlakta bomb pokai handuna miyamda aki akhang pibagi thabak tawbiranu haina tongan phamda wakan phamduna marilena basingi puning singki balairabasu ngarang numidang pung 3 minini purom taw matamda PWD gi EE oina thaupuriba nandaibam ingochagi loinabi huidrong kalyani gi mingda thangmaiban muji leirak maisnam lekai da nona sagaliba yumda bomb pokai hankibasi akan mamongda condemn tawi thaudo aduna maram oiraga asonba hal kaya wanthaba phawba yaure haina thau mera paibigi secretary naure memjana phongdokre bom pokhayan kibagi thaudo pu yaningda phongdoladuna ngasi thamaiba muji khulda lekai asigi mera paibi loop sing amadi miyamna pangthokiba wakan mi phang amaga marlena mahakna wafam sing asi phongdokibani mahana makhata na ha yumlakta bom pokhayan bagi thaudo asi kayarang hana topa phang kaya da thokre
asigumba laibak thiba thodo si thon biganu hainasu wakat mifam kaya phangkhre makhoi nungai andaba phana leirabasu atatai oina wari chanaduna yanaba puraknaba honnabagi mahutta mi kungna taba mafamda bom pokai hanba sidi yamna laibak thibani lekai aduda leiriba mioi kaya bom pokai bagi thodo asi angakpa phawi yumbu leitaba thabak sunaba mi khaktamak leiba mafam asda asigumba thawong chatharamba si yamna laibak thibani makhoi masel nungai nabadudi lekai miyamna karishu khangluba leite maram asna lenga asna asigumba thodok kaya sida akhanaba miyeng sangbiraga makhatana pamdaba thodok sing thon biganu haiki ni sumaina dagi asolana leba mi myam se pakatana wantana ba yawi adon sugumba se yari makai di to bom pokai ba se ma se mata di to bi ganu ina khona mera pai bi ki secondary ina ni maya pandai je masram leka ai tra ni na ba mera se haidi yam theng theng na di phamdre ba adun su khangok dre adu moi changak pa da gi area da leba de di kaim ta khangok de ha ba moi so dai de leba mi myam se pokai ba moi so nga e ba moi so no taw na taw ne adu ka mi changak pa so u de khote dei kanam ta khangok de kramana taw gi ba no se do moi na nungai na da ba do khoi praja de khangpo de ba nungai na da ba moi do moi ma sen ya na jaw ba moi na adjust sang na gera na traga moi ma sen tong no ba kai gi no ba kai su khang da ba haidi le kai me am si da moi na aki ya khang po an da na ko khoi me am sing che haidi han sing ju jengum jenga ne ba mi wan da ba ba ya wi ado si to bi da na ba ko na ga na han dai ma pa ma ko ding na do hai na re do ma si da bi to bi da na ba ko na cha ching ma pham ji da ko na hai je ri si ne ba sarkar da su sarkar gi ma pi ma pa wi ba sing ne sin ne su yeng chan biu ma se mo hoi na khara section na to bi ra ga di su ma se tho oi dai na khale Joint Committee International Peace and Social Advancement IPSA amadi Kanglei Student Association KSA Jiribam branch anina sinduna apunba saklon ama sagatpagi anoba miyeng ama haiba pandamda numi humni gi oina pangthokiba youth leadership residential camp ngasi Jiribangi Soroating Bi High School da loisinbagi thoram pangthokre loisinbagi thoramadda ex adyaksha Jiribam KS Janaki Devi IPSA headquarter gi president T Birjit Leisemba club khuning theki President L. Amarji amadi KSA Jiribam advisor L. Surendra Chief Guest President amadi Guest Honor oina saruk yaki camp ta saruk yaki ba singda certificate singsu yenthoki Indo Myanmar border town more manung phaudun seliba yamna maru oiriba khuzai lok amadi lailok turel ani asibu kannabagi pandamda paikhalakpa saru ama oina ngasi khuzai lok and Lailok Environment Protection Committee KLPCO Morena Sinduna More Haino Makong Lekai More Kuno Lekai Amadi TL Haijang Bilas da Dasbin Tara Tara Hairiba Lekai Ahumas the Yentokpa Hokre Ngasi Yentokiba Dasbin Singadu TA and Hills Horticulture and Soil Conservation Minister Let Pau Hawkipna sponsor Togduna KLEPCO Gi Kuthangda Yentokibani KLEPCO gi General Secretary Angom Boboy na phongdokibada maroi na turel mapan leiriba more miyamna amot akai lamthokna ba amadi turel ani asibu luna na thamduna kannabagi pandamda ngasi yentholiba dustbin singasida amot akai hapsin biduna turel ani asibu luna na thaminasi amadi turel ani asi kanbada more miyamna puna honaminasi haina mahakna phongdokhi nakalamromda TL Haijang Bileski Sip na hai asigumlaba afaba khungthang singasi minister letpa hawkipna lokhat pirakpada minister amadi KLEPCO gi thomi singbu mahakna thagatpa phongdokhi ngasi dustbin se khuri thukado si masing yangkhai ni sar letpauna mating pangduna dustbin se leiduna ekhoina ngasi se haijang weng khuzai lok amasung huziki hainu makhong huziki moregi turin mapanda leiriba mayang lekai mayam se ngasi si dustbin yangkhai khoi khutelai ngasi yenthuknaba program si sinjari turinda amotpa thadabidanama aduna yumthong khudingna ngamdragasu khoina ngasi yelakadose yengaga hotel gumba maruina dukan gumba si yelakadobani mathang award padu mathang khoi amka dustbin leiraga award padu kya no amka leiraga tu sumaina yelakani haina sigakta thamjage lepo tartagi Thobal District ki Wangkhem Kendra ki manung chana leiriba Thobal Kunau Kun Phaudun Zaliba Lambi IBR ngasidagi khunja singna matang kaktana thingjingkhre Thobal Municipal Council gi oina dam site amaso leiriba loyana hokiba October 13 da Minister Mahud RDN PR Manipur Yumnaung Khemjan Singhana Thobal Municipal Council gi damak
composting and segregation shed amasu sangakhibada ngairiba mafam asi phauduna chatliba lambi asi matam kuinagi mamangdagi mari leinaba kayada semjinbiu haina haijaduna lakpa adu thabakto onthokpiraktre haina khunjasina ngasidagi khunasi phaudun chaliba gari sing athingba thamkhibani ngasidagi haukiba lambi thingbai khongjang aduda saruk yakibi Thobal Khunau Maira Paibigi President Rita Tayan Jamna Phondorakpada Khunasi imung janigi mathakta khundadana leiriba Scheduled Caste Community na khundajaba khunamani ngasidagi chahi 7-9 mamangda amuktang semjin bikhiba natana lambi asi amuk phau semjin bidri khunasida TMC ki composting and segregation shed asi leibana Thobal district ki mafam kayadagi phatta haudi hundokpa lakpa gari kaya amadi department ki asoba gari kaya satho sasin toya tobana haujikti hairiba lambi asi ki phibam aduki matik soksille lambi asi semjin binabagi dama composting and segregation shed sangaba lakpa matamda mahut minister na semjin lagani haina thajaba piramle makhatanasu minister unaduna kayaraksu haijarure adubu ngasi phauba Scheduled Caste Community ni hanthaba community ni haina khanbiba manba mawongda lambi asi semjin bidaba asi pende maramasina ngasidagi department ke gari sing matam pumbagi khun asi sangbada athingba thambagi khongjang asi changsinbani khunja singi khanbiduna lambi asi athu matamda semjin binaba mari leinaba singna thorang paikhat piu haina phongdorakki akoibu namjillaga thambibagi mami amakhak tabagum ui akoi thamoi sengna nungaijade thamoi sengna pamjade baramaduna ngasi haba numisidagi Thobal Khunau da changiba amot akai puriba dustbin jida haidokpa laiba gari khodingmak matam punamaki oina thinginjagani amasung akoibu matam punamakta sarkarna mieng changbiu haiduna akoina mamangdasu matam thajagre haiju haijagre haijagibadui matungina tawbirakadra ngaibena dunga sibo lokhat pidabane akoi matam punamaki oina Thobal Khunau da gari changba gari ida pochai amona kai phata haudi pusarba khuding amatam pomai thinginjare Pradhan Mantri Kisan Samman Nidhi PM Kisan gi makhada kanaba phangadaba beneficiary crore 9 henbada direct transfer oina lupa crore 13 ki sempam pithakre ngasi Prime Minister Narendra Modi na release tawkiba sempam asi policy asi ki tarahum direct suba installment ni hairi Thoramaduda PM Modi na Belagavi Railway Station building su lebak miyamda kathokhi Project asi lupa crore 550 changan sakibani hairi Center ki Jal Jeevan Mission ki makhada 6 multi-village scheme project ki damak Belagavi da urep uyungsu PM Modi na tawki Project asna khungang chahum tara manga gi miyoi lak 9.9 da kanaba pigani ngasi ki thoramaduda Karnataka CM Basavaraj Bonmai Union Minister Singh Narendra Singh Tomar Pralhad Joshi Shobha Krandhalaya Nasing Bakyasu saruk yaki Meda Assembly Mikhal Pangthokadoriba Karnataka da nominee khongchata Prime Minister Modi lakhibani PM Kisan scheme asi 2030 PM Modi na launch tawkibani haujik phawbada scheme asi ki makhada lomi crore 13 henbada kanaba phangankre hairi Delhi liquor policy case da Telangana Chief Minister K Chandrasekhar Rao gi masanupi K Kavita yamna thuna CBI na pharagani haina BJP ki lusingba mana claim tawkhre Telangana BJP lusingba Vivek na haikibada Bharat Rashtra Samiti MRS MLC Kavita no manini da CBI na pharagani mahakna makhata na haikibada Punjab amasung Gujarat Assembly mikhal manungda Kavita na lupa crore 150 Aam Aadmi Party AAP da piki liquor company amagi stake ki chada humphumanga Kavita na oiri enforcement directorate na thadorakpa cha sitta Kavita gi maming yauri Kesia na lusingba BRS government asi senja thamjana pikthali Telangana Rashtra Samiti asigi ahanbadadi phan karimata leramdabani haujikti leba asigi political party punamakdagi khwaidagi yamba deposit TRS ki leire hojarabada marapa amkana pijari Thabak lepagi khongjang sangsaliba doctor singi mathakta Essential Services Act ki matungina action launaba sem sare haina Chief Minister N Biren na phongdokre Thambalnu Higher Secondary School ki accident da laikhidraba singi imung manungda MLA RK imogi maikai dagi lupa 50 gi tengbang khusinakre Numit nini sathagadaba Young Wi-Fi Association Annual Assembly Cum Online Festival ngasi dagi hodokre Loyana Prime Minister Narendra Modi na Pradhan Mantri Kisan Samman Nidhi ki lupa crore 13 release tawkhre
ngasi gidi paudam pijaba matang asalo sinjare miyeng tabiri basingbu khurumjari.